Hello, I giving Baboyna may rakpum. Nahanam Pumas the Sorgi wapau tana bugidam maglak piba and sigidam magatagatari. Agi Prathnadi, Nahan attack the wapau and sigima palna, Isorbu and Nungsiba, Amasum Mahakki me, Aduga Mahakki singlup in Nungsiba sin. The Wahana Nahakin from the Nolukchoning Badudi, Nahan attack the wapau asina. Nahanaki singlup the pipam topanaki commitment, Amasung Nahaki singluki luching missing in Makap one pam tokpa Adugi Mahutisilhandigan. Adu wapau sigima palna. Nagising lupa hina nungsiba, nagising lupa luching musing hina nungsiba, adu kwai maru oina, isori matik mangalig na maghingba punsi da chakot pa adu, eki prathanani. Ibang umaki wapau, taminas. Ayaklana Ephisa pandu ahum padamadagina tarahum de handukpi. Ephesians chapter 3 verses 1 through 13. Ephesians chapter 3 verse 1 to 13. Ephisa pandu ahum padamadagina tarahum doi. Marmasigi damag nakoy Athuppa jatsing gidamag Christus Isugi padok wairiba Paul aina nakoy gidamag aingon da pibi kraba isorgi thauzal adugi tabak sinnaba adugi maramda nakoina tasengna tarabadi Athuppa wadu phongdokpibagi mapana Esorna aingonda khanghanbire aina nakoida samlapna han ikhibagumna nakoina han ikhibagumna nakoina masi paba matamda aina Christagi Athuppa wadu khangi haibana koina khangbangambani Athuppa wasi hauzik Hawaii mapalna Mahakki asengba pakon chatpa misingda amasung wa takthokpa misingda phongdokpibagumna atay mirongi misingda khangalamde madudi apapa wapawgi mapalna Athuppa jatsingna yumlep chara oiminaba aduga hakchang amatta oiminaba aduga Christada walepiba adugi saruk phangminaba asini Isorgi pangana tabak tawbagi mapana aingon na pibi kraba Mahakki thauzal adugi matungin na aibu apaba wapaw asigi thawul tawmi ohenbire aseng bamising pumnamakdagi khwaidagi hena tolaba aingon da thauzal asi pinabire masi Christagi thingam daba lan adu aina Athuppa jatsing da sandok-u aduga Athuppa wa adugi thaurang adu karino haiba mi pumnamakta khanghananabani Athuppa wa si Jesu Christagi mapana pot pumnampu sembiba isorda juk ahobadagi lotuna thamlame masi sargagi mafam singda leiba angam matho amasung matik leiba singda Isorgi makhal makha ayamba luksing adu hauzik singlupki mapana khanghananabani masi aikhoigi ibungod Christa Jesuda mahakna langkhiba lomba naidaba thaurangi matung inani aikhoina mahakpu thazabagi mapana thauna phana amasung pungning lumna mangonda changjaba phangjai maram aduna nakhoi gidamak aina awa anang phangbada nakhoina pungning hantadanaba aina nizari maram dimasi nakhoigi natik nangani Prabhusang asigim tanaki wahay asigi mapana aikhoi bungon hana pinabiraba aduki matik charba bor amasung aduki matik ningthizaraba wahay asi aikhoi make sina takpi amsung khanghanbire Chris aikhoi butpi aikhoi nalughanbire amasung naki aning ba pambadagi mapalna hingjabda naki wahay na aikhoi mateng pangbe naki wahay na aikhoi takpi Jesu Christ gim ngani jeribani amen Chil na sung aikhoi na pamina kiba du Ephesa bandu ahum gi ba amadagi na tara khum da phok pa ki boiba tara sung asigi ni aikhoi na yengmina ga do ba du Ephesa bandu ahum gi ba amadagi na taruk phawas da yengmina gani Karidamakti mafam apumba si hangna pathokjabagi maramdi Ephesa bandu ahum gi bada amadagna tarahumdoi phawbas da Paul uningba achoba saktam amalai adu buhairab achoba saktam asi utringai mamangda aikhoina wahay kharda yegminasi Paul na mahangna Ephesa bandu ahum horakpa matamda maram masigi da manghaiba wahay aduna mahakana hawi For this reason Karigdamagna Paul for this reason maram asigi da mahana hawbagi maram ihan hanbada de aikhoina ahanba chapter ani pada ani do aikhoi yeng pandub ani do aikhoi yengmina darkar lagini
Maramde maru oina pandup ani aduda chapter 2 da aikoni yengnarak pamatam chapter 2 ki verse 11 degna 22 phawba duda aikoni yengmina boiba taragadi Christagi angakpa akanba aluga ningthizaba sangdainabiba thabak adugi mapalna Christagi mapalna makhoi loinamak haibadi maru oina Jew amasung Gentile animang adu amat oire aduna haujikti hairiba Jew amasung Gentile ani adu isorgi mi isorgi kanglup isorgi imung ama oina amat oina thamle aduna hairiba asina maram oraga polna makhoigi damakta chapter 3 asida makhoigi damakta prathana taunanabagi damakta ma ki wakhalon le adubu makhoigi mari adu kari haigani mahana tawgadiba prathna asisu makhoigi mari haibadi Jew amasung Gentile ani gi mari kari gi mapalna Christagi mapalna kana ngakbigani kana gi mapalna Christagi mapalna tawbiraba ma ki sangdainabiba amasung ingthaba pinabiba adugi thabak adugi mapalna amatta oiraba adu hena chetnaba hena ningthijanaba aduga singlup ki oiba ani gi oiba amatta oibagi saktam adu phajana ngangnabagi damakta mahak prathna tawrakadori verse chapter 3 asida adugu mana chapter 3 gi verse 1 gi ahauba tangkak asida maramasigi damak nakhoi atopa jat sing damak Christ Jesuda phadok oiraba Paul aina hairaba matung asida marakta there's some break of thought kari haigani karigumba wakhalon karana Paul gi magi thoughts it thatatpagumna tawe aduga hairiba thatatpa adu karino haiba taragadi oipham thokpa verse to the oipham thokpa magi tarakpham thokpa to the chapter 3 gi verse 1 ga chapter 3 gi verse 14 ga se tarakpham thokpo dane karam haina marmasi damak nakhoi atopa jat sing gi damak Christ Jesu gi phadok oiriba Paul aina aikhoi ibungo Jesu Christ gi mapa gi maphamda aina khuru khuda kunduna khurumse now hairiba ani asi oipham thokpa wahai parengamani adubu hairiba prathana asi Paul na tawdringai mamangda wahai amana mahaki wakhal adu magi flow of thought adu apan mamapi adu mahang phamasida verse 1 da haukraba wakhal lon asi mahakna makhadana verse 14 asida mahak soina makha tarakani ko aduna hairiba aikoina verse 1 digna 13 asi ngasigi numit aikoina yengminarakpa matam asida Paul na karigumba khara khanghanning matam adu lairamba Ephesagi thazabasing adu maki matangda aduga magi thawgolgi matangda aduga hairiba verse 1 amasung verse 13 asi Paul na thazaba asida thawgatpagi oimna mahanam phamasda ko sijanabadu uba phangani karam haina mana verse 1 da ai asi Christagi maram na khogi damakta phadokni haina haga verse 13 los mong kramana losale maram aduna na khoigi damak aina awanang phangda karamba makhali awanang no Paul na phangise mahak jail da leiri mahak makhoigi damakta awana khangle karam haina as a prison adugi awana khangi aduna haiba awana adugi damakta pukning hanthaganu so mahal makhogi damakta prathana tawdringi mamangda Paul is using something karigumba karam hak seasonary adu haiba seasonary ba karigumba adu aphaba wapau amasung Esorna Phongdoklaba mystery Esorna Phongdoklaba wakhalon ngapin Esorna Phongdoklaba Athuppa warol aduni aduna Paul jail da leiri ma jail lagi chithi se mahang ni ibane aduna haiba khuding mak sing aduna haiba mana khani ba awa ana sing amasung mahang na atopa mi dagi thengnaba yaba magi mingi matang da lana thaijan basing lana ngangbi basing khuding mak sing loina mak pulap supchal laga ko haiba khuding mak sing ading matana makhona taram be or polo jail lai re ne haiba to kana gum bakar nadi magi man ton da aran ba wa sing sandom be mana tori bathabak tu di chumna bathabak oram bagini kari mara laitena kaidubagi ma jail changalena ton ba moongda adubu Paul na Ephesada leriba thazabasing maroina singlup ama khakling na te adu Ephesus adu da laikraba singlup khuding maksing sithi asi bu pathok kodriba singlup khuding maksing adu da mahana khangning mase keno haiba taragani ayana khangni ba awa basing phatta ba thabak torubagi nate aram thabak ma torubagi nate huralu bagi nate aduga ai oiba apang ba thawongi thabak sing adu na maram nate adubu karigumba maram amagi damak dane Esorna pinebirba thawgal amagi matang dane
adu Esorna pinabiraba phonokpiraba wahai adugi thaugal adugi matangna haibadu phajana khangba oiba targadi Paul gi mayokta ngangningba mi sine wa ngang poiba targa su aduga Paul na jail da leiriba asida wakal chonthabagi mahutta Paul na haiba thajaba sing adubu wakal thakotba pame aduna ekhoina haiba ngasi ni mesida verse 1 ding 6 phawas ekhoi yengmina kadobadani aduga atopa amadana haiba chithi asi mahangna iba matamda kari haigani ekhoina verse 1 asida umina ba aduga mahak phado oiri aduga mahangna phado oiriba si kari haigani Pattaba thabak khudingmak sing adugi maramna amata natte aduga mahana khangliba awaba si maram leitaba natragana aranba thabak amagidamakta khang awaba amasunate silnaw sing aduga hariba si polna mi sing aduga mayek sengna khanghanba pame makoina mahakidamakta ikaida nabigidam ado famda polna Philippiada leba thajaba sing mahagna maki chithi iba matamda aigi maramgidamakta ko ikaigano now Timothy the mahagna so haiba matamda Timothy aigi maramgidamakta ikaigano don't be ashamed of me Kari the Magun Ikaru did the Maram the Aina Tabatabo Kudimaxi, Abawabagi Maram the Magdene, Amasung Mapamas like an Efisagi, but the home by the Amadigna whom the powers the young matam the day. Jat Kuding Magdadu, how Kreba matam sing the Esorna Phongdoklaba deba maongda Hoziki matamas the Mahakna Mahakki Pakonsat pa missing, Amasung sorry what I was in the Karigumba Kara Phongdoklaba, high but Phongdoklaba deba wa, Adugi the Magdana Kangli Bissing. Aduna hariba asi khangbagi mapalna ehang hajakraba dugumna Paul na mahaki prathana adu thajaba sing asi tawdringi mamanga thajaba sing adugi thamoi du semgatpa thaugatpa amasung makhoibu harau hanba adu mahakna pame adu mahakna awaba khanggi maram adu mayek yamna senganba pame adugi damaktani so ngasigi numita maroina chapter 3 verse 1 dagina 6 pawasida Ekhoi khangmin na beyaba mapum oiba warol disi Esorna Mahakki Athuppa wa adu eikhoibu khanghanbire maramaduna madubu sandok-u Esorna Mahakki Athuppa wa adu eikhoibu khanghanbire maramaduna madubu sandok-u God has made known to us his mystery so preach it God has made known to us his mystery so preach it. How about the world? See the verse. I'm again verse 1 thing verse 6 powers a quick macha kaina. Who yang mina kasi naman sila. Aduna ko na atay yang rimamang da chapter 1 asi the Paul na mahang masana masabu haidok jaba or masana masagi matang da haidok jaba wahay asi the ko han yang mina si. Aham the character of Paul the man. I couldn't sing people over target, Ningsing Minabo over target is announcing if it's happened to Ama Mahakmatan the Pol Karamina Hodoe, Esorna Ningbi Bagi Mapana, Jesu Christagi Pakonsat Pa Polna. Although chapter 3 verse 1 the Mag Masana Masabu Karamina Hodoe Karamina Jesu Christagi Padok Oiriba Pol. I couldn't see the background, I'm assuming a historical context of the kind of palm taminary, how the Yawisil announcing it. Paul Harbus it is Iba Madam, the Efisada, Asigi TTS Iba Madam, the Mahak jail the lady, Mahak Padok Ama Oiri, Mahaki Kutta, Kong the Yoling Palang lady, Jaipu lady, Adukatang Sunatana, me Nogna Jamnaba, Ikai, Kudimoxing the lady. Adubu Paul na mapumoy na mahang na chithiyasi ibadu adugi mityeng adung hag thamlaga mahang na chapter 3 as irakpa matamda adug apumba chithiyasi adug maphamasi iba matamda ngasi phau hauzik phau aikoina Paul ai jail da leire aduna ai bu nungsibiu ai bu thadoknaba maram ama khaktang di yengbiu aduga ai gi awabas noiba amata khangdrabrane haina haibagi mong da Paul complain amata tawdri aduga Paul appeal machet ama phawa tawdri. Number 1. Hi, famous Paul is not a self-pity person. Magse kaya masabu yana nung sizaba mi aduna te kaya yamna next na mafamas upang. Kari damagta. Magna mahaki chithi asi iba matamda mahaki matang da maru na mahak ide.
Ai kaidori, ai kayam wari, ai kayam chara heli, ai kayam chaipu phangi, ai kayam, ai man mina kayam athiba ngangnare, adugi matangda ma kari amata haide. Adubu mahang na haibise kaino mafam sida. Magi awaba, magi anaba, magi khudong chadaba, khuding mak sing adu he totally neglected it. Magi awaba anaba adu the kanana yengsan bire I kanana temsan bire adu na to mahuta Jesus Christ gi ningthi zeraba wa pau mahag mangon laikraba thajaba sing de leiba adu gi mating ningthi zeraba bor sing khuding mak sing adu gi matang da hangdok tuna haiba thajakraba sing mahang na chithi iriba thajakraba sing asigi makoi hena haraunaba makoi thajaba thina chawkhatnaba makoi gi damakta khallaga haiba chiti magi Nang ay gumana te pose. Ay ko gi awaba sing mina ubirakta ba matamda kachina mata kari hai gani thekchel laga kunchel laga leiba kana guma kana ay awaba sa kana amtan ubirakta da kari kana rudino adu gumbana te pol phamas da tawruse ma awaba khang da bra khangi adu ma ki awaba du ga thajab ichil ina sina Christ gi ningthi jaba Christ gi ina khulaba bor khudimak sinu khanglaga makoi adu le gado makoi harau ba sing aduna pol masagi awa ana adu dagi hen na lumna law and then he preached them the truth and encouraged them by the truth and exhort them by the truth instead of living his life in self pity. Aduga mapam masida so ekhoni yengba matamda ma lote magi awaba ma lote I am prisoner ai phadogni kanagi damakta nakhoi gi damakta Athuppa jat nakhoi gi damakta adu hai badu yengri matang yengse pol amona awaba khangi chaina leiri adubu man misina mangonda themjalakpa misina mangonda exhort tarakpa misina mangonda console tarakpa the mark taude ma ngaide adu what does he do in verse 13 adugi onatana he consoles them noi wakhal wa kanu ay wa basigi damakta noi pungning hantha kanu aina wari basigi damakta chinlaw sing nanga masung aide I pam so Esorna maram kari gumba matamda mi ama wakal kaisu thamoi da malom thamdana kari gumba wa khar ngak matamda haibaduna aingon da sokhiba oiba targedi ai hing nungthil numidang ai hing tumangam do makai asom man ngang man yenga kiba mit yengdo o man haira kiba waido haina haira ganda ai hing tum ba ngam do makai len kiba matamni khoi pusida yawda banate. That is not Christian character. That is not to be in Christianity. Thazaba eikhoigi oigede phi madum phamasida polna eikhoigi mphunda mahak masamang example oduna taw we are not to be person who is self pity eikho isa sabu nungsi jabada mina khatang ngak pa yadaba si yamna toine pi example dun hire se aigi pastor na yamna season ba magi example and ase ai mangondagi pubne kangphaliga ikai thebe kramainde yam phasna salam just let's look at the judge me not plan kang pal ikai thabi do yamna maka phana salang mani thengmu matamda supse lagadam leiber ado padanam sabo adum loina hara na nungai na adum pharam gani adu khatang mangonda uneasy feel habidi mangonda kare attacking or say mangonda nungai tab mong kare feel to holo kaidawe kap thor kani loina magi matuk sing Hariba lamchat adu pol lagi eikoin uba phangde aduga hariba Jesus Christ bu kanbi mapum sung prabhu na thajakraba nang ai gi punsida oipham thokte maram di chil now sing Charles Spurgeon ko bai sorry wa pausan do nupa makhak na mahang suman ha makhak le ni sing na khoi gi mamna phattaba ngang bu matamda aduga na khoi gi matang da kari hai gani na khoi gi asok pa wa sing na khoi gi character gi matang da amot pawasing na khoi gi matang na sanok matang da wa na khoi da wakhal thoine thamuno adu da thoina khoi warau ganu maram di nahak na sana khangi ma di makhoi na nangi maram da hai phatta ba adu gi hen nahak phatte ba na khangi we know ourselves we know our sin that we are sinful aduna nang amusung ai sabau gi matogumna
kapthokpa aduga kangphalikai thabigi matugumna supchinba adugi punsi du hingmate maramdi animak khudingmak sing adu napal ngaktane karigumba Paul asi mahaki oiba prestige mahaki oiba mahaki ikai khumnaba aduga mi sing magi maramda aphaba ngangnaba du khaktang pamba mi sing magi mamda thagatpa du khaktang pamba mi sing mapu ikai khumnaba khaktang pamba magi minu khatang wang leiba pamba adu oramba targadi Paul na chapter 3 gi verse 1 da hodorakpa maong asi gumna ma kaisu hodoroi aduga haiba wakhal adu magi wakhal chupsillaga leiba aibu mi sing ikai khumnaba khumnaba karigidama du manang ikai khumnaba magi midyeng karma midyeng no Wang sekarang wang I want salam teruk tini I na salam teruk I want korok tini I di mangon kau ni mad I want hani yang ti kuding maxing adu da galer ma Paul ma target the epistle to the Ephesians will look differently. Si ti se pura mau ngamor mani. Adu nothing. Missing na ingon ikai khuna digera khumna biroigera missing na ingon da usitpigera ngakale haigera ngaksole haigera ikai thigale haigera or se kari haigera tongan ba maongi oiba what thaizin mayam lakpo orbasu as long as we are suffering for the sake of Christ Krista ki damak awaba kangba Krista ki damak di hingba Krista ki haiba matung inba adu oiba dagdi it's okay Higher but the Isan Sabung Sibigi Mong or the self pity the Punsilan, it's okay. Mammy said, Nangamasungana, Chrissaki toggle, Tobo, Nangamasungana, the Sukrisaki Haibu, Adu Ilaka, Tabang Panbas, the Jumna saying a Zetpa Oiba Targadi, missing a Nangabu Sisinagani, missing a Nangabu, Karigumatam, the dedication of Oinaka, and people will take you for granted if you live for Christ, and that's okay. That's okay. Hariba adu the anka hochelaga hariba adu the ahing tum the film the label over target we have to check our heart like we tamu changim one Paul is not self-pity so thus we should not be self-pity aiko ipunsi isan sabu nungsijaba adugi maong ko hingado and then Paul he suffers for other believers Verse 2 the ying second. Nakoi them I on the PV Krabi Sorgi Tozalgi Tozal Adugi Tabak Sinaba Adugi Maram than Nakonita sing the Tarbi now. High verse 1 I'm soon to see Yang Bamat and Man Hiker Nakoigi Maram gi the Mag the I Pado or even Athuppa Jan Nakoigi the Magda. I could also hingly but having pants the I could isagi the Magda was over the oak level pump and a color pumping. I'll be still now saying this. Chris gave a wap argument upon them. So, when a Paul Punsi young madam, it's completely different picture. Nahagamusunga, as he wants, is as I put the hangs. Nahagamusunga and Tazaba moon hing like madam. I get Tazab still announcing the Magda Awaba Kang madam. I could eat Hamoikaram to Hi, Kriba. Atopicilama Kudong Chadava Adu the I hang Lepirag Adu Awaba Kang Kriba Adu Christabu Yanguna Christic Nungsibadu upon our Kangba Adugi Makang be the Koi Kangba or we have it. It's announcing them not the Awaba Kang Magiwaka for I could labor. I can 1 John chapter 2 to the young minute. I could in our Nungsibo but targeting higher was a quick punch the upon toy. Higher was the pole way. Mahana Kang Awaba sing say Gentile Tazaba sing Adugi Mahuta Adugi Damakta Kang Liba Awabane Adubu Asiga Chamana Nangamasung Aisu Athuppa Tazaba itil now sing is Sulubas in like crab itil now sing in the Maka Awaba Kang Rabagi Matam Lakpa Matamda. What will be our stand? I could give Lepam, I could confirm cry the legany. I could Tazab itil now sing in the Maka Awaba Kang to Ribra. I look Awaba the Kang with the carrying the Maka Nangamus I know our Kang to River. I know the Maka Awaba Kang and Nang Nagam Kang Adugi demanding the Makara. Or I know Magam I see Awaba the Kang over the Agni man and only Ika could be Hengelexon Adugi the Makara. Or I know Magam the Awaba Kang over the Agadi I say Mayam Aphaba Mong Ukison Adugi the Makara.
or aina kanagumba amagidamagta awaba khang matam miduna agidamagta awaba khangtaba matam ai nangidamagdi khang khraga nang agidamagta khang ri karigino haina complain to yana agidamagta haiba maram sing do iba taragadi chil now sing Paul punstagi adu ekhoi uba phangde adu Bible gi mafam se gi ekhoi uba phangde karigumba ekhoi na ekhoi gi chil now sing damagta awaba khang bo iba taragadi we do it for the love of God. We don't expect any return. Maram ni Paul mafam se awaba khang ni Gentile sing se maroin Ephesada mana Ephesada chahi khara thawol toringi matam adu maroin chahi humuk thawol toringi matam adu da tongan tongan ba missing ma khangam mahana lakra matung ni tongan ba thajaba mayam sing lakpe ai ko aduna haiba thajaba khudimang sing adu gi damak su ne awaba khang se en akoi haiba gamde haiba thajaba sing no Paul gi damak tam awaba khang la ka drai akoi haiba gamde khang na se gi bisu mayam yaram ngani chil now sing akoi awaba khang adu oi ba tar ga taibang pan bagi weba ngaya ki missing ikai kunaba ngaya ki missing wahai target pa aduga kerhagni regard aduna tana aduga mang beba mana taibang pan beda lotion ba yaba mana taibang pan beda lotion ba yaba loiba naiba khuba ki makhol amasung theng beda feeling loiba naiba mina aigi nangan nan thabirak pagi nungai ba khuding mak sing adugi dam tana lo manai dana ibungom hangna pine bigedriba mana amasung ishor de ikai kun adu gi damak amasung ibung ma ko nung siba adu gi damak ko isil naw sing damak awaba khang da kar le haiba verse amasung ani sli nang amasung ani tamjaga do sing yodi asini thadu bisil naw sing ko bilai minnar pa matam da ai ko purmin nar pa matam da ai ko amana amagi damak ta wari sanar pa matam da semgat nar pa matam da thamoi kai matam sing hoi punsta legini I could expect to mong the missing na I could get the wang ang ko tarakani adubu I could isabu nung si jaba missing oi ba taragadi I could gi punsi dagi right response uba phangoi missing na adu example oi banga moi aduga hai ba punsi de lai boy ba taragadi I could atopa missing in the mak the awaba khang ma ko gi mak yam luna to kani not to live in self-pity, but to suffer for other believers. Aduna hariba sigi matang the Paul na thajaba sing matamadu leba Ephesus ki thajaba sing the clear ohele aduga hariba the clear or matung da Paul ki thawal amagi matang na manam hamasda hai aduga maru in verse 3 in verse 6 pa was they kuna yengmina matam da Athuppa wa amagi matang na Paul na wangang mo da kun uminar kanin aduna hariba pada ahum dagina pada taruk phau ba sida aikon yengmina gado was the revelation of the mystery hai ba phongdokpiraba wa hamdogi matang dani now verse 3 ahaglon yengbi pada ahum Athuppa du phongdokpibagi mapana Esorna engona khanghanbire aina khoida samlapna han ekhibagumna masina khoina paba matamda aina Christigi Athuppa wa du khangi haiba na khoina khangba ngamgani now verse 3 and 4 they kon yengmina gado badi the nature of making known the mystery haiba Athuppa wa du karamba mong khangan bagan haiba matamadu da pona chithisi iba matamda chithisi u pariba masung taiba missing adu Paul bu khangba natragana Paul bu khangdeba mi anigi mixed congregation oirambasu yai aduga kanagum khana o Paul do Ephesada lami thogol termi magi thogol adu palna ai kanbi phang sinubasida yarbani haina haibni singsu lerangmani adu bu Paul gi ministry aduna kanbi phanglaba matung do wapa sondorpagi matungina kanbi phangna kana sinubasida ko tinslep missing su yaramgani no haib animak aduda Paul verse 3 amasung 4 sit to tori basi kaino haiba tagadi mahangna haib mahangna sandogliba amasung mahangna awaba khangliba apaba wapa khuding mak sing ase anauba mahangna khudakta lakana semgatlaga sagatlaga puthokpa amagi maramgi namak tanate haibas udnabagi namam Paul verse 3 amasung 4 sit phazana mark explain to it karam haina haib Athuppa wa si Paul da reveal to no the Phongdoklaba mapana hariba mystery adu Paul na karam haina Paul kamai khanghanbire no haina oibadai by revealing by revelation
The mystery has been revealed to Paul by revelation. And then he wrote it down. Aduga hariba Phongdoklaba Athuppa wa adu karam haina matamadu leiba thajabasina khangba phangi. They read what Paul wrote. And after reading what Paul wrote, they perceived the truth about it. Go on. I go to verse 3 and 4. Sida hariba Athuppa wa adu Esorna Paul gi mafamda Phongdoklaba gi mapala khanghanbire. Aduga khanghanbire ba wa adu Paul na ire. Aduga verse 4 mang ire ba adu thajabasing aduna pare. Aduga hariba paraba matam aduda wa adu achumbani haiba adu makhoine khangi. And Krista gi Athuppa wa adu khangi haiba nakhoina khangba ngame. So now, mafam asida Paul gi Mahakki ministry gi authenticity, aduga mahangna phangnaba Athuppa wa gi authenticity du mafam asida ikoi uba phangi. Ahambadi, the authenticity of his ministry. Mahakki thaugal adugi aphaba habidi achumba du mafam asida uba phangi. Mahakki oiba achumba amasung phongdokpireba wa Athuppa wa adu karihagani karigumba kanagumba man mafam amada chatluraga or mafam amada tumuraga or mafam amada leiruraga ma wakal dang launa lakanda o asi Athuppa wa ni kanantana khangdeba wa ni aduna asi ni haina irakpa amanate. Aduba Esorna mangonda phongdokpi hariba jakona Paul punsida uba phangi mahang Damascus ta Esorna mahakbu thengnaraga mahakbu kandiraba matunda mahangna Arab ta chatlaga chahi ahum chumna Jesu Christ masamangna mahakbu tambi. Now Paul was in the seminary of Jesus Christ for 3 years. Chahi ahum mahakbu tambi takpi khudingmak singdu mahang uthokpiraba matunda he got this revelation from Christ, from God. Aduna mahagna hariba khudingmak sing asi iriba khudingmak sing asi mahaki lausingdagi mahaki aningbadagi mahaki apambadagi amata nate aduga mahana chithi asi iba matamda so aikona khangbadugumna hai mahaki aningba maongda apamba maongda apamba wahi apamba grammatical construction apamba punctuation. No, he didn't do it. Isorgi thawai mahakwi inbi duna khanghanbire kana mahakna ikiba nga. Aduga hariba iriba khudimasi mangonda phongdokpiraba ngakhtani. Aduga hariba phongdokpiraba asi Paulna khangdriba amanate. Aduga hariba phongdokpiraba asi thadabasing aduna khanglakanga phanggadaba harauba nungaibadu Paul has already tasted all of those joy. And now he wants the believers to taste the joy. Aduna ichil nausing asengba amasung achumba thawol tawba mi amagi authenticity amasung haiba mi as Esornagi lakpane Esorngi thawol tawbane aduga Esornagi nganglibane Esornagi natte habje karamaina khangba ngame kariguma sandoklakliba mi aduna sandokliba wahai adu Esorngi wahai asigi matung inba oirabadi Esorngi wahai asigi matung inna oirabadi haiba adu asengba amasung achumba thawgal amasung thawol tariba mi amane. Aduga verse 3 amasung 4 asi paab matamda kanagumba khara amanadi hairibasi chahi chupa or generation khudingmak adum chungadawa wa amagumna khanbale. So people think this verse 3 and 4 to be a normative thing. Haibi adum Esorna adum revealed to biraga adum legado khanba. Aduga anno wa adum haidok piraga adum phongdok piraga adum legado nate adu nate. Mahamasida Paul na verse 3 amasung 4 that describe toribasi karam haina mangonda haiba Athuppa wa si phongdokpiraba no haibadani. Now aikona asina kona khangmina kadobudi kaino there is now no mystery that is not revealed. Phongdoktriba Athuppa wa kari amata leidre hoje. Esorna eikhoi mioiba mahaki thajaba oikhba eikhoida 2022 asida phongdokpikadoba anoba Athuppa wa machet amata leidre. Phongdokpham thokpa Athuppa wa khudingmak sing adu Paul gi maphamda pakon chatpa singda amasung Esorngi wa takthokpa singda chahi lising kharagi mamangda phongdokre loire. It's done. It's finished. It's already revealed. There is now no new revelation. It's already revealed. Loima phongdokre anoba phongdokadoba kari amata leite. Aduna hairibasi inausing Paul na Haibasi Paul na khanglaba matungda iraga taraga makhoina paraga makhoina haibasi khangle.
Look at verse 5. What is the nature of the mystery? Hariba Athuppa wa si hauzik thawagi mapana mahaki aseng mapakon chatpa misingda amasung wa takthokpa misingda phongdokpiba gumna atei mirongi misingda khanghalamde. So here's the nature of the mystery. Hariba Athuppa wa dugi mawong ado se anna walem nebagi matamda phongdokpiraba Athuppa wa si gumna mamang gi matam sing isam san haibo target ariba waleb na bagi matam na ari bagi matam da anouba matam da phongdok piraba Athuppa gi wa si gumna phongdok de karmana hoi khangmung am haibo wa Paul masama ki wa haidagi haiba Athuppa wa si Paul masamak ta aduga atei apostle sing da adu prophet sing da phongdok le adu haiba phongdok makhoi da phongdok piraba si gumna atei miron gi mi sing da khangalam de. So now, hangbe abo hang adu oiba targadi. Hariba mystery ase hariba arotpa or phongdok pidriba wakhalon ase Athuppa wa ase ariba matam mising khangdabra. Or ariba matam gi mising na ariba matam gi thajab sing na hariba Athuppa wa ase gi matangda makhoida knowledge amata leitabra. Hariba adugi pau khumana no ari bolab nabagi pau sunokpo sing amasung pau tathokpo sing Old Testament gi saints amasung prophets sing no they know that there is something, they know this mystery. Adu khoi kamana khangbangame. Let's go to Genesis chapter 12. Genesis 12 verse 1 to 3. Asigi Athuppa wa asigi mapung mo oiba adu ekhona Athuppa wa sing wakhal khalmina matam haugudo text ado sigi text sine haribase Abraham bu Esorna kothokki matang deni chapter 12 verse 1 and 3 phau kar hai Jehovah Abraham da haiki na ki nareibak thalo na ki mari mata nahaki napagi imung manung aina nangonda uhanbigedoriba leibak adu chatlu maduda aina nahakpu achoba jati amo hengani aina nahakpu bor pibigani amasung nahak ki ming chauhan bigani nahak bor gi masak oigani. Verse 3 nabu bor pibe makhoi adubu aina bor bigani nahak pu sirap toba mahak adubu sirap togani aduga nangonda malem gi imung manung pumnamak bor phangjagani. So don't they have this mystery? They had it. Isorgi mising ase Jew sing khaktana natana atop mising su taibang pan lai khrabi in monung khuding mak sing su bor phangani haina haibu Esorna ariba matam gi dalar ba thajab sing marona Abraham da aduga Jeremiah da aduga Isaiah da mana phung piraba ngaktane adubu makhoi da lermliba insight makhoi da lermliba losing adu phonok bi mong asi haujiki matam da aikhoi da lermliba insight asigum nate hoi taibang pan basida kraba khuding mak sing asi Esorgi mis nge tin singani ave mo ko khang edu karam hain no tin sila kadu they don't know that. They don't have the revelation of how all the family will be in the people of God, how all the family in this world will be blessed. Karam haina in monung khuding mak sing do bor phangani karam haina in monung khuding mak sing Esorgi in mong da yawhal lakani haina haiba adu intricacy sing I but go Esorna season a big adoba adu pasana makoi khangde adubu Esorna Mahakki mi sing ase taibang pan bagi pham khuding mak ta lei adu khuding mas na yaw na khangbo ba tar so they don't know the how karam hai ma makoi khangde adun hai ba Athuppa wa si haujiki matam de ai khoi de phongdok pire karam ba mong da Christ-gi ma Ari matam da learn ba Isaiah da ibungo mahag na mag revelation adu piba matam da anoba aduga tongan ba taibang panu pham sing dagi Esor thi de ba mi sing na mahag phangbagi matang da kudimba sing du irak ba matam da
Esorna Mahakki the missing is Mahakki me on have the Kange. I was a Hosea the Papa Matam, the Sumakes and the Mupange, Magi me on the Magi me or the Quimotion of the Kangedu, Isaiah Mapumpana Kangbangam there, Adu Abraham Mapumpana Kangbangam there, Jeremiah Mapumpana Kangbangam there, Malaki, even the Malakin Mapumpana Kangbangam there. How will this be happening? Karam Hanas Otokani Adu Hosiki Matam there. I quit Christa give Christa Honopimatam. Makoin Kangbangam deva, Makoin Ubangam deva, Athuppa the Kanang. Esorna Mahakki missing Zat, Kuding Maktagi Maki, Imum Manunda, Jew, Gentile Kaideva, Adu Esorgi me are defined out the missing as a Komzel Lakadoba Musum, Oi Lakadoba Musum, Amato Lakadoba, Kuding Maxing as a oh, this is Christa Mahakki punsi, Mahakki dharma chenba punsi, Mahakki Esorgi asabu pelhanba asiba amasung asibu mai thiba piram lagu humni suba numite hingatpa adugi mapalna adubu thazabagi mapalna pusinba khomjinba amasung Esorgi mi oihanba anoba mi ama semgalakpa anoba mi ama sagalakpa ki Athuppa wa aduni oh aduni asini we have this Arib matam leramba thazaba singna khangdaba thazaba singna yauba ngamdaba achumba adu nangamusung ai hangna Esorgi waya sing mapalna aduga Christa gi punsi magi siba hingba ngagina hingba phumba amusung hingat pa adugi mapalna khone khangba ngami asigi phibam dane pol pham asida haibase adugi mawong asidane arib matam gi mi singna phongdokte aduga hojiki matam da aikoi phongdopiran haibase. This is the difference. They don't know how people will be included. Karam hain mipum khuding mak sing du Mahakki mi sing da Mahakki mi sing mak yang have the khangde adu anawal na bagi matam dadi Christa lak bagi mapalna Christa gi mapalna hariba Athuppa wa adu ako the khange I could nature of the revelation of the mystery adu the nature of the mystery in verse 5 over the anchor. Now verse 6, here's a mystery revealed. I call it khanghanbire mystery adusine. And that is this. The inclusion of Gentiles through the gospel. That's a mystery. Athuppa do korino. Maldi apaba wapaugi mapalna Athuppa jat singna yumlep chara oiminaba aduga hakchang amato oiminaba aduga Christa da walepiba aduga saruk phangminaba asini. Here is the mystery. Athuppa wado asini. Jesus Christ ge papa wapao gi matungina Esorgi oirba mi asigi marakta Jew khaktang natana Gentile su yaholakani. Now, I couldn't imagine watching that. I couldn't come in. Esorgi mi and hark matamda. I know what never gi Paul gilonda. Whenever Paul says people of God, it's not Jew primarily. It's a new man, new community comprises of both Jews and Gentiles. Go. I could make some layman say Paul na magi chithida magi wahai magi language Esorgi missing and harp matam dadi aseng missing and harp matam dadi Jew khatang haiba the Jew the haiba the adubu Jew amasung Gentile animak na Jesu Christ bu kadima pu amasung prabhu oina thazabagi mapana semgat laga sagat laba adugumba phurup adune asigi anoba community anoba mi ase aduga hairiba adune now hairib Esorgi missing asida Gentile yaurakpa se khangbo oiba taragasu yaurakani abse khangbo oiba taragasu Christ gi mapana yaurakka dobane haina haibidu kaya clear oi adu hojiti clear ore now there is no unsolved mystery the mystery is revealed the mystery is now solved Athuppa wa adu khangle Athuppa wa adu phongdokle Athuppa wa adu gi phal bhangle atai karimat laiti oh now adu oi batagadi karigumba kana gumba amana Esorgi mi asida yawning boy batagadi Esorgi anoba kanglo basida yawning boy batagadi Jew oi bagi mapal oi gido busunate Gentile oi bagi mamna lapna lagido busunate Jew oi bagi mapana nakna lagido busunate Jew or basu Gentile or basu karigumba Esorgi mi asida yawning labadi ma ki silba asida yawning labadi ibungo magna thar Jesu Christa, Pap Yaudaba Pap Kangdaba, Dharmachan Bishor Adu, Tazabagi Mapala. Pap the Punging Hongdana, Mountay listening in Mana Doctor Batabagadu, Tazabagi Mapala, Yaugani now. That's the mystery revealed.
aduna hangba yabu wahangni. Now, karigidamakta Paul se phadokta laribano, karigidamakta Paul se awaba khang libano, amasung mana khang liba awaba sing se Gentile sing khaktang dagi nate, Rome gi sipai sing khaktang dagi nate, adubu maroina Jew gi dharma chatpa Judaizer sing dagi sune. Now we know karigidamakta Jew gi dharma chatpa sing na Paul bu yengthibano Paul bu aranma maransim na do. Now we know here. Koi khangi. Karigidamakno. Ari bolam na bagi matamda Gentile sing ase Jew gi marta yahon be yada bare yai adu badu yawn na bagi da makde unga padarkar le aduga makoi ceremony sing follow to padarkar le aduga makoi chakhang ba sing ngak padarkar le aduga makoi wai thang ngak padarkar le hai badu gi mapala moi Jew ha kedo adugi mapala oh nakoi adu to ta ka di ai khoi ishor gi mi oi ben nakoi ishor gi mi oi adu makoi gi wakhalon Adu Jews in Gitambi, Adu Judaism Gitambi. Adu when this mystery is revealed, it's a bombshell to the thing. Achoba Kariagini bomb Matadra puts a man, Jew Nanga Karigumba, Ishorgi Miga hide, Gentile Nanga, Jew winning boy batargadi. Do this? Circumcised. Unko. Adu Kitchen everything they follow to. Why a thing? Adu Yampan, Ishorgi Mi Obian. It's a fork. It's a fork. Adubu haiba Esorna Polda Mahakki Tawai aseng bagi mapalna Phongdoklaba amasung khanghanbire aduga Paul amasung pakhon sapasing amasung Esorwa tatopasing khanghanbire Athuppa wa sing mapalna thajabasing Jew amasung Gentile animakta khanghanbire Athuppa wa sing asigi matung ni Esorgi imung de yawnaba Esorgi mi oinaba aduga verse 6 asigi matungina Athuppa jatsinga yumlep chara karma yumlep chara Esorgi mung yumlep chara ominaba aduga hakchang amat Esorgi hakchang da Christgi hakchang amat oinaba gidamakti unkak pa darkar leite wai ya thangak pa darkar leite aduga wai ya thangi chatnabi sing adu inbagi darkar leite adubu Christa Jisubu tajo by faith alone and by faith alone. Tadabagi mapan adu ay matanda asukiyam kuina aikoy ipa Abraham aikoy Moses lady kuding maxing asida lady but thaba kuding maxing tawbagi mapana makoy yawgdo was a karisina taba ngarang na kadang tholokpan nang na asigi wahay asigi mapana aikoy na heart kiba aikoy luching masing na heart kiba Jisu adu na thajaraga Esorgi mi oini nang muk chin thiba nang muk oidaba ngangba nang muk Esorgi mak leba milite. That's the persecution Paul is getting. Aduga likely adugumba nang aigumba mioibana so aikoi punsu he thengna base kari aikoi thabak ki mapana karigumba ama phangba duda chawthokningba missing. We want to boast for our work, we want to boast for everything that we can do, and when it comes to salvation all our good work, all our good deed, all our righteousness were like debasing everything's done. No apawa thabak sing dharma sen magi thabak sing Christian monunga pokpa paisa pai ba ina kunba khudima sing amatana nate lantum su aran khum leiba ngamoy by faith in Christ. Christ the thajabagi mapana aran kubam legani Esorgi mi oigni adu oiba taragadi aigi thabakna Esorbu harau hannaba ai thabak Esorbu pel hannaba ai na tawringe ai na thabak tawringe Esorbu pel hannaba ai na thabak tawringe Esorbu nungsi hangge gadobani haina have missing wakhalonda. The message of the gospel is kari haigani offending. The revealed mystery is an offending mystery to those who are deaf. Ibungo mahakna khanghanbire ibungo mahakna eikhoibu uhanbire mayek sengna uhanbire Jesu Christagi mapalna Esorgi imung manungda yawbagi Athuppa wa ase Esorgi wedaba mi singi mapamda maki afaba thabak na maki haiba inbana Esorga sangdainana ba honnariba mi singi mapamdadi. It's a message of offending. Now, the mystery is revealed again. Athuppa du phongdoe. Kanagumba ama hektana Esorgi imungda, Esorgi singlupta, Esorgi mi da yawana bagidamaktade unkakpagi anaba chaina khambagi mathau tade. Adu isagi oiba pangalda isagi oiba haiba inbaduna Esorbu pelhallaga sarga changna Esorgi mi oina ba hona bagi kesu mathau tade. Eikhoida phangno piraba Athuppa wasin habdu karno chahi lising anigi mamangda cross mathakta Esorna Mahakki mising usul oina yan khraba Christ da yam
aigi ichanupa nakhoi gi damak si khraba phum khraba amsung hingat khraba aigi ichanupa ade yeng mahak mangon da nakhoi gi pap da gi pungning hongduna thaso adu tar nakhoi gi niyo hakchang gi anaba amasung thamoi gi oiba guilty conscience mayam aphapata khangnabagi wakhal dra kai wahan ma khuding mak sing adu thengnabi ge su thoidokte Christ thajabagi mapa that's it Hi, punsin bire. Hi, yauhan bire. Now, what's a privilege here? A lot of privilege. Hi, mamangi chapters in the chapter 2, verse 11 and 22. Aduna. Hi, they have constant high the boy but target. I could yumlep jara order. How is the Jew have later gentle have later ina kunba lairaba sahar macha khung macha larik haiba haitaba car achoba thoba car macha thoba bike thoba scooty thoba kari ama tongan tongan ma phurup tagi maitei oiram bai adu atopa khundagi lakpo bai atopa lamdagi lakpai oining ba setagi lakpo oibe Christagi mapalna Christabu thajbagi mapalna Christagi haibin bagi mapalna lakpo oiba dagadi nang amasung ai adu laning ba mi sing khuding mak sing adu isorgi mi sing ga yumlep cha oiminare aduga hakjang amata ori aikoi loinamak thakha leite ane mawang leite aduga hai bas ichil now sing sarga gi oiba kanglup adune sarga gi oiba phurub adune aduga ningthi jaba phurub adune kari gi mapana krista gi e gi mapana semgat aduga phurub this is a blood bought community ibonga ki in lebi reba community adune and we have the privilege to be part of it by faith in Christ. Christ has been upon. Adugum sargagi oiba kanglup, sargagi oiba amat oiba kanglup. Aduga sargagi oiba nungsina bana tanba, yegna ba later ba, aduga semgat naba sagat naba, isorbu tagat pa the mateng pangnaba, isorbu togan ba the mateng pangnaba, isorbu kangnaba ba the mateng pangnaba, adugumba purup, adu asin. I know how can be Brother boy nang hadai san doi sing adu de taibang pan mu sing sing se de uba phangde sing mang adum nungai na badum lei complain ma sil adum tawnai adu kari gum matam de athi athi wan chaina basu dum yaw karam haino sil now sing hai ibungo mahakki e Christ gi gi ma na sengbat pi reba ningthi jeba community ko sargi oiba kanglup asigi ningthi jeba adu hai ba asigi mapung phaba ningthi jeba adu taibang pan basu de ku mapung phan uba ma daga mon no one dragon no more the sarga the sweden ubani asigi ningthi jaba asigi phajaba amsung asigi arumba amsung mamal adu sarga the mapung phan taibang pan basidi de ekhoi uroi mapung phana adu sarga the thengna do ahauba chinjak sarga the khon tangga do ahauba nungai ba khuding mak sing Esorna taibang pan da khu tanghan bide badina te na we experience the taste of this heavenly community now in the local church. Sarga gi oiba phurup aduga sarga du aikoina leiraba matamda sarga leibak yauba matam aduda aikoina phanggadaba harauba nungaiba amasung isorgi Christagi igi mapalna handokpiraga leiminarab isorgi mi Christagi hakchang khudingmak sing adugi ningthijaba khudingmak sing adu tangba adu phangringi matam asidasu haibagi harau amsung nungai bu taibang pan ba asidasu ibungo mahang tanghanna bi damak mafam thorang thobi adu haibu the singlu macha asini local church adu haibu local church as mapung phade chumi mapung phade amaram di mafam asilai ba khoi khuding mak sing ibungo mang semba loidri mi sing aktani akhoi nungti nungti ma akhoi pap ta gi pungning hong darkar leba mi sing aktani akhoi ason ba leba mi sing aktani chakho ba darkar leba mi sing aktani adu bichil naw sing akhoi da pap le akhoi ason ba le akhoi mapung pha da le akhoi matik cha da le khuding mak sing aduna ibungo mahaki apa wa pau gi mapalna akhoi bu tanghanbire ba harau ba musing nungai ba asidi adu digi akhoi na thai ba di chumde adu ga na thai su na thai roi do bani maram dichil naw sing singlup asig yumpham adu ibungo mahaki wahai nem sum Christ masamang akhoi ason ba sing aduna nate akhoi awat ba sing aduna nate akhoi matik cha ba sing aduna nate no ibungo mahaki matak da sab yumpham ne ibungo mahaki apa wa pau da sab singlup ne adu oiba ta nang amasung aigi
mapung phalabasing nang amasung ai matik chalabasing nang amasung ai ngon leiba darkar leiba sengdokkodaba khudingmak sing idu Krishna yumpham oiduna Krishna chitheki nungzau oiduna adugi matata hingminaba punsi adugi panako semdokminagani sadokminagani chatminagani Krishna gi tum inminagani sarga thana kho chatminagani adubu hai masi tauna aikhoina tanggadoba mahau sarga tanggadoba mahau du yengjar kan aikhoin taibang pan bas hingminaba matamda sarga khorang mising nang amasung ising adum oigani. While we taste the taste of heaven on earth in His local church, we should not forget the taste that we will taste in heaven. Aikoina sargada tanggadaba mahau adu taibang panbada aikoina haib mahau adu khara tangjabas akoi kaupa thokte. Isorgi thaujalna haib aikoi singlup asin nungsina thambi hoji baba Isorgi thaujalna khoi ma ki waibo khanghanbire, praise the Lord adu ase akoi pentokum se maramdi Aikhoi masel nungsinana, aikhoi masel chanana, isor gi tung in minag layminab asifaw adu ki matik nungar ba sinadi ibungo mahak na anirak sunalak matan aikhoi ma ki sargleba adu punma matamda amak pa yaudruba kusan ba musung jusan ba yaudruba amma oine ma ki kai nyaw ne punma matamda kaya ki matik ning thisa kadawa kaya ki matik nungar jakadawa Sil now sing taibang pan ba sida layba apha masapa ba singlup sing asina amasung har masapa ba singlup sida nang amasung ai yaw ba gi mapala sargi ga singlup to hena khorang nang amasung ai oi ga dawani taibang pan ba ibung ma gi singlup gi mapala phangzera ba bor khuding mak sing phangzera ba kana ba sing ibung ma ka yumlep chara oi minaba amasung ma gi mi sing yumlep chara oi minaba adu hakchang amma toiba khuding mak sing asina sargi hena khorang ga dawani aduga asina sumbar marga aikhoi masel amaga sargidama hingbada mateng panaga do chil now sing asining thesater. Isn't it wonderful? Asining thesaba masuma pung phaba khudimang sing chil now aikhogi mimang de ibungo mahaki wise ne thambirak pamatamda nahak sargabu khorang ni na oidara taibang pan da laiba aikoi asoma sing asina sumar moraga sarga ko hina khorang pham thoi aduni sil now sing I'm going to verse 3 chapter 3 verse 1 dagina 6 power sida Paul mona phono piraba Athuppa wa andugi matang de kon yengmine aduga karam hai haibidu phongdok piraba no aduga haiba phongdok piraba wa lu kaina khona phasna uminar And the role of this is happening. How's it Paul? Let's see. Makasum song the lady. Mahakki toggle get them out awaba khan. I don't mark awaba khan the way. I look at Nuan Sudum, Christian Modum Hinky Basu, I look at the marking and Baker Hana. Mong on the Pongora Kraba, Mong on the Christa Gi Athuppa, Esorna Mahakki, Christa Gi Athuppa, Adum. Amasung adu harau nungai bida masamat nita thamjanjaraga adubu sandok-ta bida adubu tambi da bida adubu just maung katang thamjanjaraga aduga aduma gi thamung na katang thamjarakanda o ai di sorgi mi orbani ai di aingonda ma gi thupado khanghanbirabani haina haiba punsi do Paul hingamba oiba targadi ma awaba khangamoi Judaizers sing the Jehudi dharma sabha sing the sumangonda wathejan lang thejan la moi ma jail the phawul dharam da Kari them to mark our Khanghanbire. Mangon ibungo mahang Athuppa wadu Phongdok period, Athuppa wadu gi Phongdok harawun have the mahang Phangzena. Paul, Amukhana, he is not only self-pity, but he is also not a self-centered person. Mangon laiba haraw the Tazaba Kuding Magna, Aduk Mahau the Tang Pum Kuding Tangba Mahang Pami. Adug hai adug the mark the mark sandoe tongan ayat pa mayam lakpo ibadar so opposition mayam lakpo ibadar ating mayam lakpo ibadar so he preached the mystery of the good news of the gospel aduna maram orakan mahak awa ana khangi aduna chil now sing Paul gi mapana amasung Paul amasung isor gi pahon sa pasing amasung wa tatok pasing gi mapana Athuppa wa da khoi da khange kaina kona khangli ba Athuppa wa du isor thajak khaba aikhoi gi marakta isor thajri ba amana yaw gi haina haib oba taragadi mahang na Jesus Christ bu kanbi mapum sung prabhu oina pata gi pungning hong thajaba adu gi mapana ma isor gi oba missing yaw phangani sargi gi oba singlu taibang pandu oba singlu adu ma yaw phangani isor gi oba imung adu ma yaw phangani asina amasung aina khanglaba Phongdok piraba Athuppa wa aduna haiba asida aikoi nungai bale harawale adu bichil now sing Paul haiba du masa mathanda gi damag thamsin jakida ba adugumna
ꯑꯗꯨꯒ ꯍꯥꯏꯔꯤꯕꯗꯨ ꯁꯟꯗꯣꯛꯄꯒꯤ ꯃꯄꯥꯜꯅ ꯃꯍꯥꯛ ꯑꯋꯥꯅ ꯈꯥꯡꯈꯤꯕ ꯑꯗꯨꯒꯨꯝꯅ ꯅꯪ ꯑꯃꯁꯨꯡ ꯑꯩꯅꯁꯨ ꯑꯩꯈꯣꯏꯗ ꯐꯣꯡꯗꯣꯛꯄꯤꯔꯕ ꯑꯊꯨꯞꯄ ꯋꯥ ꯑꯁꯤꯒꯤꯗꯃꯛꯇ ꯑꯋꯥꯕ ꯈꯥꯡꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯐꯕ ꯋꯥ ꯄꯥꯎ ꯑꯁꯤ ꯁꯟꯗꯣꯛꯄ ꯑꯁꯤ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯇꯧꯐꯝ ꯊꯣꯛꯏ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯗ ꯂꯩꯕ ꯍꯔꯥꯎꯕꯁꯦ ꯑꯩꯈꯣꯏꯅ ꯃꯤꯁꯤꯡꯗ ꯄꯤꯊꯣꯛꯅꯤꯡꯗꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯆꯥꯡ ꯌꯦꯡꯁꯤ ꯃꯔꯝꯗꯤ ꯄꯣꯜ ꯃꯉꯣꯟꯗ ꯂꯩꯕ ꯍꯔꯥꯎꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕ ꯑꯗꯨꯃꯛ ꯑꯇꯩ ꯊꯥꯖꯕꯁꯤꯡ ꯑꯗꯨꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯄꯥꯝꯃꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯑꯗꯨ ꯑꯐꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯈꯪꯗ꯭ꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯈꯪꯂꯒ ꯑꯗꯨꯒꯤ ꯍꯔꯥꯎꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕ ꯁꯔꯒꯤ ꯍꯔꯥꯎꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕꯗꯨ ꯇꯪꯕ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯅꯤ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯔꯤꯕꯗꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯂꯩꯐꯝ ꯊꯣꯛꯏ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯍꯥꯛ ꯑꯃꯁꯨꯡ ꯑꯩꯍꯥꯛ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯊꯋꯥꯏꯁꯤꯡꯒꯤ ꯊꯕꯛ ꯇꯧꯕꯤꯕꯒꯤ ꯃꯄꯥꯟꯅ ꯋꯥꯄꯥꯎꯒꯤ ꯃꯄꯥꯟꯅ ꯑꯃꯁꯨꯡ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯕꯥꯏꯕꯜ ꯑꯁꯤꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯗ ꯃꯍꯥꯛꯀꯤ ꯑꯇꯣꯞꯄ ꯋꯥꯗꯨ ꯈꯪꯍꯟꯕꯤꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯤ ꯁꯟꯗꯣꯛꯄ ꯍꯥꯏꯕꯗꯤ ꯁꯟꯗꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯋꯥꯅ ꯈꯥꯡꯕ ꯌꯥꯏ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯌꯦꯠꯄꯁꯤꯡ ꯂꯥꯛꯄ ꯌꯥꯏ ꯂꯩꯀꯥꯏ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗꯒꯤ ꯑꯌꯦꯠꯄꯁꯤꯡ ꯂꯥꯛꯄ ꯌꯥꯏ ꯐꯨꯕ ꯌꯥꯏ ꯆꯩꯕ ꯌꯥꯏ ꯇꯥꯟꯊꯣꯛꯄ ꯌꯥꯏ ꯉꯥꯡꯕ ꯌꯥꯏ ꯑꯊꯤꯕ ꯃꯤꯡ ꯄꯤꯔꯛꯄ ꯌꯥꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯒꯤꯗꯃꯛꯇ ꯍꯤꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯍꯥꯏꯅ ꯂꯩꯈ꯭ꯔꯕ ꯃꯤꯁꯤꯡꯗꯒꯤ ꯐꯥꯎꯕ ꯑꯔꯥꯟꯕ ꯃꯤꯡꯁꯤꯡ ꯑꯩꯈꯣꯏꯗ ꯄꯤꯁꯤꯜꯂꯛꯄ ꯌꯥꯏ ꯑꯗꯨꯕꯨ praise the Lord it's okay it's okay ꯄꯣꯜꯅ ꯑꯋꯥꯕ ꯈꯥꯡꯕ ꯃꯇꯝꯗ ꯏꯁꯣꯔꯗ ꯂꯣꯏꯅꯃꯛ ꯉꯥꯖꯔꯒ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯃꯥꯒꯤ ꯑꯇꯩ ꯊꯥꯖꯕꯁꯤꯡ ꯑꯗꯨꯕꯨ ꯊꯧꯒꯟꯈꯤꯕ ꯑꯗꯨꯒꯨꯝꯅ we can still live a life as Paul lived Paul hingiba punsi adugumna adun ichil inausing ꯑꯩꯈꯣꯏꯗ ꯏꯕꯨꯡ ꯃꯃꯥꯡꯗ ꯐꯣꯡꯗꯣꯛꯄꯤꯔꯕ ꯑꯊꯨꯞꯄ ꯋꯥ ꯑꯁꯤ ꯁꯟꯗꯣꯛꯁꯤ ꯑꯩꯈꯣꯏꯗ ꯂꯩꯔꯦ ꯑꯗꯨꯒ ꯑꯊꯨꯞꯄ ꯋꯥꯗꯨ ꯑꯗꯨꯒ ꯑꯊꯨꯞꯄ ꯋꯥꯗꯨꯒꯤ ꯍꯔꯥꯎꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕꯗꯨ ꯑꯩꯈꯣꯏꯗ ꯂꯩꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕꯗꯨ ꯑꯩꯈꯣꯏꯅ ꯁꯟꯗꯣꯛꯇꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯊꯃꯣꯏ ꯆꯥꯡ ꯌꯦꯡꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯑꯊꯨꯞꯄ ꯋꯥꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯛꯅꯤꯡꯗꯕ ꯁꯟꯗꯣꯛꯅꯤꯡꯗꯕ ꯑꯃꯁꯨꯡ ꯇꯝꯊꯣꯛꯅꯤꯡꯗꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯏꯁꯣꯔꯒꯤ ꯃꯥꯡꯗ ꯆꯥꯡ ꯌꯦꯡꯁꯤ ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯤꯒꯤ ꯑꯊꯨꯞꯄ ꯋꯥꯁꯦ ꯑꯩꯈꯣꯏꯅ ꯐꯣꯡꯗꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜꯅ ꯉꯝꯃꯣꯏ ꯆꯨꯝꯃꯦ ꯑꯁꯤꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯍꯤꯡꯕ ꯉꯝꯃꯣꯏ ꯆꯨꯝꯃꯦ ꯑꯗꯨꯒ ꯈ꯭ꯔꯤꯁꯇ ꯂꯩ ꯃꯍꯥꯛꯀꯤ ꯊꯧꯖꯥꯜ ꯂꯩ ꯃꯉꯣꯟꯗ ꯊꯥꯖꯁꯤ ꯃꯉꯣꯟꯗꯒꯤ ꯄꯥꯡꯒꯜꯂꯁꯤ ꯄ꯭ꯔꯚꯨ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤ ꯑꯊꯨꯞꯄ ꯋꯥ ꯑꯁꯤ ꯅꯍꯥꯛꯀꯤ ꯄꯥꯈꯣꯟ ꯆꯠꯄꯁꯤꯡ ꯑꯃꯁꯨꯡ ꯅꯍꯥꯛꯀꯤ ꯋꯥ ꯇꯥꯊꯣꯛꯄ ꯅꯆꯥꯁꯤꯡꯒꯤ ꯃꯄꯥꯟꯅ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯑꯁꯤ ꯑꯩꯈꯣꯏꯗ ꯄꯤꯅꯕꯤꯗꯨꯅ ꯄ꯭ꯔꯚꯨ ꯅꯍꯥꯛꯅ ꯎꯠꯊꯣꯛꯄꯤꯔ ꯑꯃꯁꯨꯡ ꯈꯪꯍꯟꯕꯤꯔ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯚꯨ ꯑꯩꯈꯣꯏꯗ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯎꯠꯊꯣꯛꯄꯤꯔꯕ ꯅꯍꯥꯛꯀꯤ ꯋꯥꯁꯤꯡ ꯑꯁꯤ ꯑꯊꯨꯞꯄ ꯋꯥ ꯑꯁꯤ ꯑꯩꯈꯣꯏ ꯈꯛꯇꯪꯒꯤ ꯑꯣꯏꯅ ꯊꯝꯍꯟꯕꯤꯒꯅꯨ ꯑꯗꯨꯒ ꯁꯤꯕꯨ ꯁꯟꯗꯣꯛꯄꯗ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯗꯨ ꯍꯥꯏꯔꯤꯕ ꯑꯊꯨꯞꯄ ꯋꯥꯁꯤꯒꯤꯗꯃꯛꯇ ꯄꯣꯜꯅ ꯑꯋꯥꯅ ꯈꯥꯡꯕ ꯉꯝꯈꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯗꯁꯨ ꯑꯋꯥꯅ ꯈꯥꯡꯕ ꯉꯝꯅꯅꯕꯒꯤ ꯄꯥꯡꯒꯜ ꯑꯩꯈꯣꯏꯗ ꯄꯤꯅꯕꯤꯌꯨ ꯄ꯭ꯔꯚꯨ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯄ꯭ꯔꯚꯨ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗꯁꯨ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤ ꯁꯤꯡꯅꯨꯞꯀꯤ ꯑꯣꯏꯕ ꯅꯤꯡꯊꯤꯖꯕ ꯁꯤꯡꯅꯨꯞꯀꯤ ꯑꯣꯏꯕ ꯃꯔꯨ ꯑꯣꯏꯕꯗ ꯑꯩꯈꯣꯏꯗ ꯎꯠꯄꯤ ꯄ꯭ꯔꯚꯨ ꯑꯩꯈꯣꯏꯕꯨ ꯅꯍꯥꯛꯀꯤ ꯁꯤꯡꯅꯨꯞ ꯑꯣꯏꯅ ꯅꯨꯡꯁꯤꯖꯕꯗ ꯑꯃꯁꯨꯡ ꯅꯍꯥꯛꯀꯤ ꯁꯤꯡꯅꯨꯞ ꯑꯁꯤꯕꯨ ꯅꯨꯡꯁꯤꯖꯕꯒꯤ ꯃꯄꯥꯟꯅ ꯂꯥꯛꯀꯗꯧꯔꯤꯕ ꯅꯍꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯈꯧꯔꯥꯡꯖꯕꯗ ꯑꯩꯈꯣꯏ ꯑꯃꯃꯝꯕꯨ ꯑꯩꯈꯣꯏꯒꯤ ꯈꯧꯔꯥꯡꯕ ꯍꯦꯟꯒꯠꯍꯟꯕꯤꯌꯨ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯈꯧꯔꯥꯡꯕ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯂꯥꯛꯀꯗꯧꯔꯤꯕ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯉꯥꯏꯅ ꯅꯍꯥꯛꯅ ꯑꯩꯈꯣꯏꯗ ꯐꯣꯡꯗꯣꯛꯄꯤꯔꯕ ꯑꯊꯨꯞꯄ ꯋꯥ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯅꯍꯥꯛꯀꯤ ꯃꯤ ꯑꯣꯏꯕ ꯑꯁꯤꯒꯤ ꯑꯐꯕ ꯋꯥ ꯄꯥꯎ ꯑꯁꯤ ꯁꯟꯗꯣꯛꯆꯕꯗ ꯑꯩꯈꯣꯏꯅ ꯑꯃꯃꯝ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯅꯪꯒꯤ ꯃꯇꯦꯡ ꯃꯥꯡꯒꯦꯅ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗ ꯅꯍꯥꯛꯀꯤꯅ ꯋꯥꯡꯁꯅꯨ ꯑꯩꯍꯥꯛꯀꯤꯅ ꯅꯦꯝꯁꯅꯨ ꯑꯩꯈꯣꯏꯅ ꯅꯦꯝꯁꯅꯨ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯃꯤꯡ ꯂꯩꯖꯔꯤꯕꯅꯤ ꯑꯥꯃꯦꯟ